ꯀꯩꯅꯣ ꯇꯥꯔꯛꯄꯗꯣ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯕꯤ ꯐꯖꯅ ꯈꯨꯠꯇ ꯂꯩꯔꯣ ꯍꯥꯟꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯆꯥꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯣ ꯉꯁꯤꯗꯤ ꯄꯣꯛ ꯃꯈꯣꯡ ꯊꯣꯡꯕ ꯄꯣꯔꯛꯑꯦ ꯃꯈꯣꯡꯁꯨ ꯌꯥꯎꯔꯦ ꯑꯗꯩꯗꯤ ꯑꯇꯩ ꯑꯇꯩ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯀꯦꯞꯁꯣꯟ ꯅꯨꯡꯕꯤꯁꯨ ꯌꯥꯎꯔ ꯃꯥꯜꯂꯦꯀꯣ ꯃꯁꯥꯒ ꯃꯈꯣꯡꯒ ꯍꯥꯏꯇꯥꯔꯦꯀꯣ ꯕꯕꯥꯅ ꯏꯄꯥꯝꯗꯩ ꯄꯤꯔꯛꯄꯅꯦꯕꯀꯣ ꯕꯕꯥꯅ ꯃꯈꯣꯡ ꯄꯨꯔꯥ ꯃꯔꯤ ꯑꯣꯏꯅ ꯄꯤꯔꯛꯑꯦ ꯑꯗꯨ ꯇꯧꯔꯣꯅ ꯑꯗꯨꯒ ꯃꯇꯣꯡ ꯀꯦꯖꯤ ꯑꯃꯨꯛꯀ ꯄꯤꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯦ ꯊꯣꯏꯊꯣꯏꯁꯨ ꯉꯁꯤꯗꯤ ꯌꯥꯎꯅꯤꯅ ꯍꯥꯏꯔꯦ ꯍꯥꯏꯌꯣ ꯆꯥꯔꯛꯑꯒꯦ ꯍꯥꯏꯌꯣꯗꯣ ꯑꯗꯨꯝ ꯃꯃꯥꯅ ꯏꯜꯍꯜꯂꯛꯀꯦ ꯑꯩꯗꯤ ꯍꯥꯏꯌꯣ ꯑꯣꯏ ꯆꯥꯗꯣꯏꯔꯣ ꯅꯪ ꯏꯟꯗꯤꯔꯥ ꯆꯥꯗꯣꯏꯅꯤ ꯑꯣꯏ ꯆꯥꯗꯣꯏꯅꯤ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯅꯪꯗꯤ ꯅꯉꯣꯟꯗ ꯈꯨꯏꯔꯁꯦ ꯆꯥꯔꯦ ꯆꯥꯔꯛꯑꯃꯦ ꯊꯣꯏꯊꯣꯏ ꯅꯣꯛꯀꯅꯣ ꯀꯨꯀꯔꯗ ꯉꯁꯤ ꯑꯩꯅ ꯀꯥꯝꯕꯁꯦ ꯂꯣꯏꯔꯦ ꯕꯔ ꯇꯣꯏꯔꯦꯍꯦ ꯀꯤꯜꯂꯦꯍꯦ ꯇꯦꯕꯜ ꯑꯝꯇ ꯆꯜꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯣꯏ ꯌꯥꯝ ꯏꯆꯥꯅꯨꯄꯥꯗ ꯆꯥꯏꯌꯦ ꯍꯥꯟꯅ ꯅꯍꯥꯟꯒꯩ ꯐꯝꯗꯕ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯉꯁꯤꯗꯤ ꯐꯝꯃꯤ ꯊꯣꯏꯊꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗ ꯐꯝ ꯌꯥꯕꯗꯣ ꯑꯩꯅ ꯂꯥꯏꯠꯁꯦ ꯊꯣꯏꯊꯣꯏ ꯊꯦꯡꯉꯤꯅ ꯃꯈꯣꯡꯁꯤꯗ ꯆꯥꯕ ꯇꯣꯛꯑꯦ ꯇꯥꯔꯕꯣ ꯁꯣꯝ ꯅꯥꯀꯟꯗ ꯇꯥꯈꯤꯗꯣꯔꯦ ꯐꯖꯔꯦ ꯄꯤꯁ ꯂꯧꯊꯣꯛ ꯈꯨꯠꯅ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒ ꯍꯥꯎꯋꯦ ꯋꯥ ꯑꯩ ꯆꯤꯟꯕꯥꯟ ꯌꯧꯔꯦ ꯂꯨꯀꯦ ꯉꯥꯏꯈꯣꯀꯣ ꯃꯈꯣꯡꯁꯦ ꯊꯥꯡꯅ ꯊꯧꯕꯗ ꯑꯩ ꯀꯛꯈꯤꯔꯣꯏ ꯃꯥꯗꯣ ꯉꯁꯤꯗꯤ ꯌꯥꯎꯅꯤ ꯀꯥꯗꯣ ꯀꯥꯡꯒꯧ ꯑꯃꯁꯨ ꯌꯥꯎꯋꯦ ꯑꯩꯅ ꯉꯁꯤꯗꯤ ꯐꯖꯅ ꯐꯔꯕ ꯇꯣꯏꯔꯦ ꯄꯥꯏꯌꯣ ꯑꯣꯛ ꯃꯅꯨꯡꯁꯥ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯣꯛ ꯃꯅꯨꯡꯁꯥꯁꯦ ꯍꯣꯇꯦꯜꯗꯕꯨꯗꯤ ꯌꯣꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯣꯛ ꯃꯅꯨꯡꯁꯥꯗ ꯑꯣꯏꯅ ꯂꯩꯔ ꯁꯦꯝꯕ ꯁꯥꯖꯔꯒ ꯊꯣꯡꯒꯗꯕꯗꯣ ꯍꯦꯛ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯍꯣꯇꯦꯜꯗ ꯑꯌꯣꯟꯕꯗ ꯑꯣꯏꯅ ꯆꯥꯛ ꯇꯥꯕ ꯃꯅꯨꯡꯁꯥꯁꯦ ꯃꯊꯪꯗꯤ ꯁꯣꯏ ꯆꯥꯔꯛꯑꯒꯦ ꯀꯥꯏꯗ ꯏꯊꯣꯏꯅꯣ ꯃꯃꯥꯏ ꯆꯤꯟꯕꯥꯟ ꯂꯦꯊꯣꯛꯄꯩꯅꯣ ꯃꯇꯣꯡ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯀꯥꯟꯗ ꯑꯁ ꯆꯅꯝꯇ ꯌꯥꯝꯁꯦ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯥ ꯇꯤꯟ ꯇꯥꯔꯦ ꯄꯤꯖꯗꯕ ꯃꯥꯟꯗ꯭ꯔꯣ ꯌꯦꯡꯉꯣ ꯃꯣꯔꯣꯛ ꯁꯥꯗ꯭ꯔꯣ ꯆꯥ ꯉꯝꯃꯦ ꯑꯗꯨꯗꯤ ꯀꯥꯊꯣꯛ ꯆꯥꯛ ꯌꯥꯝ ꯆꯥꯕꯅꯦ ꯑꯩꯉꯣꯟꯗꯩ ꯍꯦꯟꯅ ꯃꯥꯅ ꯆꯥꯕꯅꯦ ꯆꯅꯝꯗꯣ ꯃꯔꯨꯁꯦ ꯈꯤꯟꯖꯤꯜꯂꯦ ꯍꯥꯏꯔꯛꯇꯅ ꯃꯥꯁꯦ ꯎꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯆꯅꯝ ꯃꯄꯨꯝ ꯕꯔ ꯇꯣꯏ ꯉꯁꯤ ꯌꯥꯝ ꯇꯣꯏ ꯇꯧꯋꯦ ꯄꯥꯏꯌꯣ ꯂꯥꯒꯤ ꯃꯔꯤ ꯁꯤ ꯌꯥꯝ ꯐꯩꯖꯪꯅ ꯂꯦꯛꯊꯣꯛꯄꯅꯦ ꯃꯇꯨꯝ ꯌꯥꯎꯕ ꯍꯥꯞꯄꯛꯇ꯭ꯔꯕ ꯈꯪꯗꯦꯗ ꯃꯈꯣꯡ ꯉꯥꯛꯇ ꯍꯥꯞꯄꯒꯨꯝ ꯇꯧ ꯑꯗꯨꯝ ꯐꯛꯑꯒ ꯄꯤꯖꯔꯒꯦ ꯕꯔ ꯇꯣꯏꯔꯅꯤ ꯀꯩꯁꯨ ꯂꯣꯏꯔꯕꯣ ꯇꯜꯂꯦ ꯉꯥꯏꯇ ꯆꯥ ꯐꯖꯔꯅꯤ ꯚꯤꯗꯤꯑꯣꯗ ꯉꯥꯡꯉꯛꯀꯅꯤ ꯈꯨꯠꯆꯥꯔ ꯄꯥꯏꯌꯣ ꯑꯗꯨ ꯄꯥꯏꯌꯣ
Cắt thôi. Hào đấy. Mày cái thầm như này. Không muốn nữa được dạ. Thế là cái thầm bằng à? Mới thầm nhà con chơi cả đó. Ôi là ba đây phẩm âm nhỉ? Hàng đấy. Không phải phẩm được rồi. Vậy. Đó. Là cái hay nắng đi. Nắng đi. Ai muốn tôi ra không được. Đó. Khơi nằm bằng ấy sẽ là gạ. Ra bây được rồi. Ra thôi. Thằng ăn ra không được. Thằng ăn này lại không nên sao. Thằng ăn ra không được. Nó không ra hả? Tôi giờ đang anh quạt bê mình vậy. Rồi điện ai có khơi nào. Cũng có rất ăn thật rồi. Không. Tôi có biết phát ống cam mẹ. Nó khác thăm một thân à? Mà luôn nè. Mà tông bẹt ăn coi. Mà không rồi nè. Anh mà nó hấp bẹ vậy. Cái này à? Anh là mà không đó là hạt cái này mà tông hạt phật tập bên đây. Hả? Tiền tích gọi với sự giáo mày. Do bên này. Thôi thế. Bây giờ làm gì không? Hạt thoát. Nào bà. Chập ra cũng muốn xin nó ra để ổng cái nào ấy. Hạt được chậm ra. Lấy tới bây giờ mà. Chỉ lồng khai đầu nó con. Còn. Đây nó. Thế tôi cái là. Đây thôi là không nào. Ăn khỏi. Mình làm một chút, mình làm một chút. Hay bên này có thể thấy xinh đẹp ạ. Nè, mình làm một chút hạt cái này xem. Một chút. Tamam. İlave. Sa, nung pizza diyorum hayal sa. Mai chọc con bị ule rồi nè. Mày làm. Đây là bàn mình sẽ 되게. Cái nó ta được. Ngồi làm xài với sao nào? Là cái chứ. Sao phô ra. Đấy. Thôi xét. Không được đến aiเลย
ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄꯒ ꯌꯦꯔꯨꯝ ꯆꯥꯄꯣꯠꯇꯦ ꯌꯦꯔꯨꯝ ꯆꯥꯔꯝꯗꯦ ꯇꯞ ꯆꯥꯔꯛꯏꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯌꯦꯔꯨꯝ ꯆꯥꯕ ꯉꯩ ꯉꯥꯎ ꯑꯩ ꯅꯧꯔꯤꯉꯩ ꯊꯣꯏꯊꯣꯏꯒ ꯌꯥꯎꯗ꯭ꯔꯤꯀꯥꯟꯗ ꯌꯦꯔꯨꯝ ꯆꯥꯔꯕ ꯀꯥꯟꯗ ꯌꯦꯔꯨꯝꯒ ꯃꯤꯃꯤ ꯍꯧꯔ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦ ꯍꯋꯥꯏ hawai ꯀꯣꯁꯤꯅ ꯀꯩꯅꯣ ꯍꯋꯥꯏ ꯉꯥꯎꯁꯟꯅꯕ ꯄꯥꯏꯔꯨꯔꯣ ꯆꯥꯛ ꯈꯨꯠꯆꯥꯑꯝꯅꯤ ꯀꯦꯖꯤ ꯇꯔꯥꯇꯔꯨꯛ ꯇꯔꯥꯇꯔꯨꯛ ꯃꯈꯥꯏ ꯃꯈꯥꯏ ꯇꯔꯥꯇꯔꯨꯛ ꯃꯈꯥꯏ ꯂꯨꯝꯃꯦ ꯆꯍꯤꯗꯤ 4 ꯁꯖꯤꯕꯨꯗ ꯐꯥꯗꯣꯏꯅꯦꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 28ꯇ ꯆꯍꯤ 4 ꯐꯥꯗꯣꯏꯅꯦ ꯍꯥꯎꯕ꯭ꯔꯣ ꯆꯥꯊꯣꯛ ꯑꯩꯅ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯇꯗꯦ ꯑꯩ ꯊꯣꯡ ꯊꯥꯛꯄꯩꯗꯤ ꯁꯨꯛꯇꯟ ꯇꯟꯗꯦꯕ ꯅꯣꯏꯁꯨ ꯌꯥꯝ ꯇꯟꯒꯜꯂꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒꯀꯣ ꯊꯣꯡ ꯊꯥꯛꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯉ ꯄꯤꯖꯔꯤꯅꯦ ꯑꯩꯈꯣꯏꯗꯤ ꯃꯤꯒꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯅꯨꯄꯥꯒꯤ ꯈꯨꯠꯀ ꯉꯥꯏꯅꯔꯒ ꯆꯥꯟꯅꯗ꯭ꯔꯣ ꯑꯩꯅꯅꯦ ꯊꯣꯡꯉꯒ ꯄꯤꯖꯔꯤꯕꯁꯤ ꯅꯨꯃꯤꯠ ꯑꯃꯇ ꯃꯣꯏꯅ ꯌꯦꯟ ꯊꯣꯡꯕꯒꯗꯣ ꯈꯪꯗꯦ ꯉꯥꯒꯗꯣ ꯑꯩꯅ ꯁꯦꯝꯊꯔ ꯑꯗꯨꯝ ꯊꯣꯡꯉꯦ ꯌꯦꯟꯕꯨꯛꯇ ꯁꯦꯝꯕ ꯌꯥꯎꯈ꯭ꯔꯕ ꯄꯥꯠ ꯑꯃ ꯃꯥꯡꯉꯦ ꯑꯗꯣ ꯑꯩꯅ ꯁꯦꯝꯕꯗ ꯄꯥꯠ ꯑꯃ ꯃꯥꯡꯉꯦ ꯃꯣꯏꯒꯤ ꯀꯩꯅꯣꯝꯃ ꯃꯇꯨꯝ ꯇꯥꯕ ꯑꯃ ꯌꯥꯎꯕꯅꯦꯕ ꯑꯗꯨꯗꯣ ꯃꯥꯡꯉꯦ ꯏꯁꯤꯡ ꯈꯤꯇ ꯆꯪꯉ ꯏꯜꯂꯛꯑꯒꯦꯁꯦ ꯍꯥꯠ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯈꯪꯗꯦ ꯃꯇꯨꯝ ꯑꯃ ꯌꯥꯎꯕꯅꯦ ꯀꯥꯂꯦꯖꯥꯁꯦ ꯀꯂꯦꯖꯥꯒ ꯅꯞꯅꯕꯗꯣ ꯂꯪꯁ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣ ꯂꯤꯚꯔꯅꯤ ꯀꯩꯅꯣ ꯑꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯑꯣꯏꯔꯝꯃꯅꯤꯌꯦ ꯍꯥꯔꯠꯇꯨꯅꯦ ꯃꯥꯡꯉꯤꯗꯣ ꯍꯣꯏ ꯍꯥꯏꯅ ꯊꯥꯕꯣꯡꯕꯤꯗꯣ ꯄꯤ ꯍꯥꯏꯅ ꯆꯣꯡꯕꯤꯗꯣ ꯑꯗꯨꯅꯦ ꯑꯈꯞꯄꯤꯗꯣ ꯍꯥꯔꯠ ꯈꯪꯗꯦꯗ ꯀꯃꯦꯟ ꯑꯃ ꯍꯥꯏꯖꯔꯖꯅꯤ ꯆꯪꯁꯤꯜꯂꯣ ꯀꯥꯎꯈ꯭ꯔꯦꯕ ꯀꯥꯎꯔ ꯆꯠꯇꯣꯏꯕ ꯏꯜꯂꯛꯑꯒꯦꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯣꯇꯣꯒꯤ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯥꯔꯦ ꯍꯥꯏ ꯃꯌꯥꯝ ꯆꯥꯛꯈꯨꯝ ꯆꯪꯉꯨꯅꯦ ꯀꯧꯊꯣꯛ ꯂꯥꯎꯅ ꯀꯧꯊꯣꯛ ꯃꯥꯁꯨ ꯌꯥꯎꯗꯣꯏꯅꯦ ꯍꯥꯏꯁꯦ ꯉꯥ ꯌꯥꯎꯗꯣꯏꯅꯦꯅ ꯃꯁꯝꯒ ꯊꯥꯎꯒ ꯇꯩꯗꯅ ꯁꯝꯖꯦꯠꯀ ꯍꯥꯠꯇꯅ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯌꯥꯎꯗꯣꯏꯅꯦ ꯍꯥꯏꯃꯦꯟ ꯇꯧꯕ ꯊꯥꯎꯗꯤ ꯌꯥꯎꯗꯣꯏꯅꯦ ꯃꯁꯝ ꯑꯗꯨꯝ ꯇꯩ ꯂꯩꯔꯝꯃꯤꯅꯦ ꯊꯥꯎ ꯃꯈꯨꯝꯁꯨ ꯈꯨꯝꯖꯤꯟꯗꯔꯤꯀꯣ ꯀꯥ ꯂꯩꯔꯦ ꯃꯈꯣꯡꯒꯤ ꯈ꯭ꯋꯥꯏ ꯍꯥꯎꯕ ꯑꯃ ꯁꯨꯃꯥꯏꯅ ꯁꯥꯏꯕ ꯀꯥꯟꯗ ꯅꯞ ꯂꯥꯎꯕ ꯊꯣꯛꯂꯛꯄ ꯑꯗꯨ ꯃꯅꯝ ꯅꯝꯃꯛꯄꯗꯣ ꯍꯥꯎꯁꯦ ꯑꯩ ꯍꯥꯟꯅ ꯆꯥꯔꯝꯄꯣꯠꯇꯦ ꯀꯩꯅꯣ ꯁꯤꯗ ꯑꯣꯛ ꯀꯥꯏꯕꯗꯒꯤ ꯆꯥꯈ꯭ꯔꯦ ꯀꯥꯏꯗ ꯁꯤꯗ ꯑꯩꯈꯣꯏ ꯑꯣꯛ ꯂꯣꯏꯔꯝꯕꯗꯤ ꯑꯣꯛ ꯀꯥꯏꯕ꯭ꯔꯥ ꯀꯥꯏꯗꯕ꯭ꯔꯥ ꯃꯅꯨꯡꯁꯥ ꯀꯩꯀꯥ ꯊꯣꯡꯕꯗꯣ ꯃꯈꯣꯡ ꯌꯥꯎꯕꯗꯨꯗ ꯑꯗꯨ ꯃꯈꯣꯡ ꯊꯦꯠꯊꯔ ꯆꯥꯔ ꯍꯩꯔꯦ ꯃꯈꯣꯡ ꯊꯣꯡꯕ ꯍꯥꯎꯋꯦ ꯃꯅꯨꯡꯁꯥ ꯊꯣꯡꯕꯗꯤ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯣꯛꯇꯤ ꯁꯤꯗꯪ ꯏꯜꯂꯣ ꯍꯥꯏꯔꯣ ꯁꯥꯗꯪ ꯏꯜꯂꯒ ꯀꯥꯊꯣꯛ ꯃꯇꯨꯡ ꯂꯩꯔꯒꯅꯨ ꯑꯗꯨꯗꯣ ꯁꯤꯅꯤ ꯃꯇꯨꯡꯅꯦ ꯃꯇꯨꯡ ꯂꯩꯔꯒꯅꯨ ꯑꯗꯨꯗꯤ ꯀꯩ ꯏꯜꯂꯣ ꯍꯥꯏꯅꯣ ꯇꯨꯀꯠꯆꯩ ꯑꯁ ꯆꯥꯊꯣꯛꯑ ꯇꯨꯀꯠꯆꯩ ꯊꯗꯅ ꯂꯥꯎꯕ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯌꯥꯎꯗ꯭ꯔꯦ ꯑꯂꯨꯇꯪ ꯉꯥꯏꯔꯦ ꯍꯋꯥꯏ ꯏꯜꯂꯛꯑꯣꯔꯥ ꯍꯋꯥꯏ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯗꯨꯒ ꯏꯁꯤꯡ ꯄꯤꯔꯛꯑꯣ ꯗꯥꯝꯆꯥꯅ ꯏꯁꯤꯡ ꯄꯤꯔꯛꯑꯣ ꯈꯨꯖꯥꯏꯗ ꯊꯛꯄꯁꯤꯅ ꯍꯥꯎꯇ꯭ꯔꯣ ꯏꯁꯤꯡꯁꯦ ꯋꯥꯈꯜꯅꯔ ꯈꯪꯗꯦꯕ ꯆꯥꯕ ꯆꯪꯉꯦ ꯇꯥꯏꯅꯤꯡꯗꯦ ꯀꯩ ꯏꯜꯂꯣ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯆꯥꯏꯁꯦ ꯉꯁꯥꯏ ꯀꯕꯣꯛꯁꯨ ꯃꯌꯥꯝ ꯆꯥꯏꯅꯦ ꯀꯕꯣꯛ ꯄꯦꯀꯦꯠ 2ꯗ ꯄꯣꯞꯊꯣꯔꯛꯑꯝꯃꯅꯤꯌꯦ 2 ꯅꯠꯇꯦ 3ꯅꯤꯅꯦ 2 ꯇꯪꯈꯥꯏ ꯁꯦ ꯇꯨꯝꯃꯣꯏ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯍꯥꯏꯔꯣ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯌꯣ ꯐꯖꯅ ꯁꯥꯏꯔꯣ ꯐꯖꯅ ꯁꯥꯏꯔꯣ ꯑꯗꯨꯒ ꯍꯥꯏꯁꯦꯕ
พอแล้วพอแล้วตักเสร็จแล้วตักให้จ้ะแล้วเนี่ยวิดีโอที่ถ่ายได้แล้วฉันลักแกพอแล้วจะกันนั่งคิดกันแล้วหาดูหาดู Numaragati. Hami arozega. ไลฟ์คอมเมนต์ Lakame. ทานไลฟ์ Lak. คอมเมนต์ Kame. เตาพิรมอ Tabirama. แม่มาดูฉันจะลักแก Mia dulu saja. บายบาย Bye bye. นุชิบิดอร์มนุชิบิอัน Bye bye. นุชิบิ คนละมุสมาละสมัยคนละมันตะเลยบทนั้นไปหรอคนละมันเลยอันนี้พูดได้หรอ